Russia na Ukraine da Landarakhiba Chahi ama Farakpagi Kumonda Zelensky na Kari Touba Pamli Haibasi Wahang Oiri. Ukraine gi President Zelensky na mahaki laibakta Russia na Landarakhiba gi Chahi ama Farakpada United Nations da Satuna UNO ge high level meeting amade General Assembly da mahaki wapam sing phongdok na basem sari haina laibak asigi senior foreign ministry gi official amana Associate Press da phongdorokre laibak asigi ahanba deputy foreign minister Imine Japarova na phongdorok padang Zelensky gi apamba si mahaki ngaksel gi phibam dang ayaba piraklabadi soidana oithokani haire Ukraine gi official na makata na phongdorok padang Zelensky na UN gi General Assembly da chatpadang tongan ba thabak thoram kaya mathau taba laigane khwaidagi maruoibadi military situation asine Ukraine gi intelligence service tagi pirakpa section wapam amada hai Russia na hojik yamna sathiba offensive strike ama chahi asigi February thada Ukraine gi mathakta sathana ba sem saduna lairivani haibasine Imine Japarova da makata na phongdorok pada laibak asigi President Zelensky na UN ge assembly da chatpa pamle mafam adu da satna bagi pukning gi apamba amade satke khanbage chapchaba apamba leidabasu hojik phawbagi oina chapchana lepthokpadi ngamdre karigumba mahaki ngaksel gi lamda chapchaba section thorang sing lokhotpa leide haibage thajaba leidabadi mahakna UN da chatpagi ayaba si leigane Ukraine gi president asina tangai fadana mahaki laibakta Landarakhiba Chahi ama farakpa numitta UN gi assembly da satuna UN gi maikaidagi resolution ama lauraklaga madu laibak asigi damak approve tawba du mahakna pamle karigumba Zelensky na UN gi khongsat asi chatpa tarabade masina mahaki lan manung da chatpa ani suba mapan laibak gi khongsat oigane mamang sei gi December 18 da surprise visit oiba president asina Washington da chalaga US gi president Joe Biden ga unakhiba laikhibane matamadu da US ki Congress member singna mahaki support tawgane hairakhibagi damak thagatpa phongdoklamkhibagi wari laikhre Ukraine da hojik leriba UN ki ambassador Sergey Kislitsyana phongdorokpada UN ki General Assembly ase hanana schedule semduna laikhravane mathang thagi February kulhumdoi da Ukraine gi lan asigi matang da awang bathake debate ama pangthongna ba hanana sinakre haina phongdorokre Russia na Kyiv ki infrastructure da attack tawkhre UK na Ukraine da tengsing Piragani Rishi Sunak Ukraine gi konung Kyiv ta thangjagi ayukta pokhaiba kaya marum makhol takre laibak ki konung asigi maru oidaba infrastructure facility singi mathakta missile attack chatharakre haina deputy head of presidency Kirilo Timoshenko na telegram da haike city administration aduna so infrastructure facility amada pankre haike Kyiv ki mayor Vitali Klitschko na so Dani Provaski district ta explosion sing Toukhre haiki amasung mafam adugi miyam da lotfam sing da lainaba appeal tawkhe rocket message sing na atopa district amada tarakhe maduda mi siba mata thoki de haina mahakna haike adubu pokhaiba sing adu attack sing na thogalibra natraga air defense system operating na thogalibra haibadu khudakta mayek sing na khangkhidai new year gi numidang dagi hauna Ukraine gi konung asida attack tawrakhe Ukraine gi lan asiga mari lainana London dagi fangba paw amada Russia gi lan mi troop sing adu maninglom da takthong na ba Kyiv ke forcing da mateng pang na ba Rishi Sunak na Ukraine da heavy tank sing pina ba ngarang wasakre Ukraine gi President Volodymyr Zelensky ga telephone taw na ba magge read out da magi matungin na Prime Minister Sunak na Ukraine da ikoy ge sagot pa kangkhada na ba UK gi aning badu ge khudam ama waina tank sing amasung artillery system adu pina na bagi wasakhibanai khongthang asida UK bu Ukrainian singda main battle tank sing pi bada ahanba western power adu oiragane February 2022 da Russia na attack tawrakhiba dugi matungdage Ukraine gi European allies singna Kyiv ta modernized Soviet tank chahum hena thakre adubu makoina hojik phawbada Russian lanmi sing adu takthokpa ngamnaba Ukraine na hanna haijarakhiba nongsupna saba heavy tank sing adu pidre Thunamag matungda nipan amagasu thagadabaga loinana nongpok thangba Europe ta khudakta British Army Challenger 2 man battle tank nipan thanaba sahi tawnaba mahakna thorang tawri haina pausingi matungda Prime Minister Sunaki official oiba pinabagi warol adu phongdokhibane adubu Prime Minister gi office adunate Kyiv ta thagadoriba tank sing aduge chapchaba masing adu hojik phawba leptre France na light tank model ama oidiba France na saba AMX 10 RC Kyiv ta Piragani haina January 3 da phongdokhe aduga Poland na su international coalition gi saruk oina Kyiv ta advanced Leopard 2 battle tank mare thana baleple haina yumsa kaisa numita haikhe aroi bada tabiri bapum namak pu thagachare